Taragi Cheishu ke executive member amasu oiriba JNIMS ke neurosurgeon Dr. Amit Kumar ge Brahmapur Nahabam de leiba Yumda mashak khangdaba khulai paiba shingna Pokhaihankhiba thouong ado Taragi Cheishu na Akanba Maongda Condemn tou-i haina Taragi Cheisu gi Chairman Khaidem Mani na phongdorakli khurai ahongai ahanba leirake complete hearing solution complex ta leiba Taragi Cheisu gi office ta pangthokpa paugi mifam amada wafam asi phongdokladuna mahakna makha tana hai Dr. Amit Kumar gi Yumda sakhangdaba shingna bom pokhaihanduna pochai kaya amangata thohankiba du condemn tou-i karigumba yanadaba natraga demand gi bu oirabasu bom langsinba sidi hingsa gi thawongni achumba gi bu oirabasu aranba gi bu oirabasu hingsa gi thawong chathaba sidi aranba thawongni haina lawi lamdam asida thokliba chahi helaba irang asina miyoi kaya lanjena duna kham thengna wanaringai jerakta aikhoi masal onsunabagi mami tarakpa simak laibak thibani lengak lon leitabagum center na su langthoktuna thambaga chapmanaraba Manipur gi phibam asi mapu pandaba kunai amagi lambida changsilakbaga pangkhak oire yanadaba phana leirabasu micham miyamda kiya khangpibagi thabak asidi khongpham handokpana chumgani asigumba thawong asida chenariba sing laingangna action lokhatpham thoi haina magna phongdoki magna makata na hai CM gi convoy da nomai kapsilak khiba thodokta chenaba singi mathakta hojik fawbagi oinade action lokhatpagi mami tade masida natana indigenous tribal advocacy committee ITAC hyperloop amana farzol jeribam amade tengno ngakpigani Tamenglongda State Security Force anglaktana ba kanbu wafam thamlakpa amadi sectarian oiba mongda kuki militant group ni haiba amana fawba Imphal Jiribam lambida mitei driver sing yauna State Security Force sing chatpa yaroi haiba wafam thamlaklabasu hauji fawba lengangna action lokhatana leiriba simak angakpani lengangna nupa thongna thabak tawbiyo ngamloidaba leiragade miyamda sengna ngamloi haibiu haina Khaidem Mani na makhatana phongdoki Hojiki tauriba kangbu duna Dr. Amit Sumagi imu manungda kariguma demand ama tawba leiragasu natraga yanadaba point ama leiragasu leirama taragasu aduga tauriba kangbu duna natraga khunek tauriba kangbu duna justice phangnaba hotnabada tawbani haiba taragasu hingsagi means na tawbase masi kadongendasu justice phangnaba tanbani haina lawroi aduga mu onana injustice oiraba pot ama namdana kihelaga lawgani aduguma demand adu phangani haina hairagati adu somuka chamada chama yadre aduna achumma pamba laipaki kozgi damukta mayamgi yaifanabagi damukta chumaina bom langchalaga magi adugumba lamcha chajat natraga mangonde khona phangningi bse phangadabani achumagi damukta tawbani hairaba chamadu chama lale aduga aranba oiramaga chu namdana idi kihelaga lawgani hairaga chamadu chama adumuk lale